अहानबदा सोशल मीडिया साइट ओरिबा फेसबुक दा कोरोंगान बा खुमन थगलक अपडेट अंगतंग म्याम थम जगे ngasi AT support amadi relief team gi 45 days training loiba numit akhoi sem saba lepia de yade haba wafum goloina thamlakli atopa robin mangang khoirapam na thagalakpa update amana arambai tengol relief and support team na senbiba 45 days ki training loiduna ngasi passing out period pikraba athaubu singi thoramda saruk yazaru haba wafum goloina phongdorakli Panam pausi edi ki maru ebi I pausin khungwa saraga Manipur top channel gi mekei di ki miyam la thamjagi ahanbada wang mayum tomba furak pada sina basing serak pi gadabani committee all mayang Imphal Muslim Youth Development Organization gi executive member wang mayum tomba bu yumpham yaudaba maral kya sejindana fugu da sina ba miyoi sing nambol police NYBA nambol naurema madi all Manipur Volleyball Association puthok tuna serak pi gadabani haiduna Joint Youth Development Committee mayang Imphal Maitai Pangal na demand torokli hiramasiga mari lainra ngasi mayang Imphal Bengunda Joint Youth Development Committee mayang Imphal Maitai Pangal na sinduna pangtokpa pawmising una ba mada committee asigi president Sesam Asogun hai tha asigi sesat mari dagi hauduna NYBA nambol nauremna category ani thokna pangtokpa volleyball tournament gi final match asingarang sanaki Hyderabad tournament asida all mayang Imphal Muslim Youth Development Organization gi team manina category anida final sanaki ahan mini boys category da organization sigi team madu DBA Thawal gi makhutta maitiki loidana open gi team yumbu wariba NYBA ga sanaki Hyderabad match aduda set ani team anina kanki adubo aroiba set sanaba horamdaida Muslim singi namaz wonbadigi matam oibna wangmayum tombana tournament pangthokliba lampak adula namaz onki haiba nama adu solingai da mapum adula leiba miyoi singa tombabu leiwa toba mini haiduna tamchina pukhi miyamna phubudagi soklaba tomba nambol police na rescue toraba matung hospital pukhatuna lekanaki Maram masna asigumba miyoi amabu yumpham yaudaba maral siraga phuwada siraba miyoi sing atupu matanda puthoktuna serakpi gadabani loidana thaudo asigi asumba puthoktriba phawba ngarang pangthokliba tournament gi final match aduda all mayang Imphal Youth Development Organization gi teamna saruk yabada JYDC na athingba thamlagani haidi amaromdana kidney transplant mathau taribi sanathoi gi damak lupa lising mawdra tengmangkhre Jennings da hauzik kidney anima transfer tongnoba thorang tawduna layeng libi lanjenaduna relief camp da lairakhibi el sanathoi apokpi debiada ngasi Jennings ki professor Dr. Rajesh Waikhom na lusingba kangbuna lupa lising mawdra gi senfam kushinakhe kushina boduda Jennings relief committee gi chairman Bon Khurai Saryakhi lupa lising mawdra du Jennings ki nephro team medicine department PGT nursing Sixter sing dialysis sixter amasung technician singna contribute tawsen phamni panbayabdi mamang sai gi mehum na kuki militant singna mitai da landarak tuna yum kai mai thabagi thabak sa tharakpadigi mayum thadokuna lanjen naraga mamang sai gi me thadigi laimaram relief camp da lerakhi leibak thibid relief camp da leiringai sanathoi gi apokpa lekhidi apokpa lekhidraba matung sanathoi gi kini ni mak narakpadigi Jennings da layeng sa tharakpani Jennings director gi miyang makhara Jennings da relief committee hangoktuna sanathoi bo Jennings ki doctor sing nursing amadi staff singna section na layeng duna lakhibani an boina maki kini transfer ngasi Jennings ta pangthok ri haidi hena paushna makata na palli makasa thrak poina kanglei pak ki mairagi editorial miyam da thamjagi Eningthou Sanajaoba Leisemba Manipur maningtamba leiba ama oirammi haibagi symbol ni Kaobiganu Rajya Sabha ki MP oiriba Eningthou Sanajaoba Leisemba ngasi leibak Manipur asi sahi lising kya Eningthou panba leiba am oiduna maning makha tamna leirami haibagi asyengba symbol oiduna leiribani haujiksu Eningthou Leisemba Sanajaoba Leisemba na sana kunungda nganthoiduna leiriba maramna Manipur gi miyamna maning makha tamna haina humna palamba Manipur gi Eningthou ni haiduna mapung phaba ikai khumna budu ulibani adubu leibak thibid Eningthou Sanajaoba Leisemba na Rajya Sabha gi MP oikraba matungdagidi miyoi kyana Eningthou gi maphamda mingauba matamda Rajya Sabha gi MP Sanajaoba Leisemba haina yamna kaubigi satnabi ama lakle mingau simak Manipur lenga ki phamnaiba kya amasu Eningthou Sanajaoba Leisemba haina ikai khumna utuna kaubigi mutta MP Sanajaoba Leisemba haina yamna tarai na kaubigi satnabi ama lakpagum tawri masida maning makha tamna haina humna sayi lising kya Eningthou panba leiba ama oiramba Manipur gi asyengba symbol oiriba
Eningthou isam sama miwe amagi thakta natragana India gi lengak sasanda yawba MP ni haibadudang oina urakpa si thamoi kaningai wari Manipur gi kunung wari sana kunung da housing Eningthou Sanajaoba Leisemba Manipur Manipur maning makha tamba leiba ama oirammi haibadu Eningthou na mayek sema takli singa masum tamgi praja miyam Eningthou gi khong sok tuna awang thaki thagulon adu utuna lai gi hek mathang ni haina khanjari adubo ngasidi Eningthou si misam praja ama ki thakta natragana lengak loi ama gi thakta leiri haina khanarpagum tawrakpadagi maning makha tamba leiba ama oiramba ningtambagi symbol oiriba Eningthou bu leiba miyamna hana yamna lumna loramba adugi khara hanthakpagum tawrakpa asina ningtambagi symbol asi mami samlaglabra haina miyamgi thamoida phawbugum tawre punama asigi matakta Eningthou Sanajaoba Leisemba da doctorate ki mingthol ama handak phangkhibadagi miyoi kyan Eningthou haina kawgi muta Dr. MP Sanajaoba Leisemba haina kawgi haina bemasu lerakpugum tawre miyamgi thamoida fawriba sidi maning makha tamna chai lising mangarom haina humna ningthou panba leiba am oina leirakpa Manipur asi Bharat ki phiwa nungda tinkhibadagi aikhogi ningtamba du mangkhibani Bharatagi hana Manipur masagi oiba leingak lingba amadi masagi oiba constitution satnaba heli haibisasu malemgi leibaksin aduma khanglibani maduna ningtamba Manipur ama oirammi haibagi mayek sengba khudam sing adu itihas ki lamaida mayek sengna madi ahingba khudam sangdam oina loina leidi haibisi UNO na fawba mayek sina khanglibani maduna Manipur gi kunung oidiba sana kunung da nganthoidiba Eningthou Sanajaoba Leisemba na leiba asigi ningthauni haibadu sukau kaubidanaba honabiyo ipa ipugi khungul liduna maningtamba leibak oiramba Manipur gi ningthou oiramba singhi charun soroni mayek sengba Manipur gi ningthou oiduna ningtambagi symbol oiri haibadu kaubidabana fagani loidana Manipur gi phamnaibi kya amadi miyamna masak khanglaba miyoi kyana Eningthou Sanajaoba Leisemba da yamna yangna MB Sanajaoba Leisemba haina mingau basisu tokpiduna Eningthou haibasina mangthaduna mingau biduna Manipur gi ningtambagi symbol Eningthou Sanajaoba Leisemba na oidi haibadu kaubidaba haibasina ileibak Manipur gi aphabu oigani haibasi khangbiba sungani khali hainisu kanglei paki mairagi editorial myam thamjari makha satharak poina kangla pawdagi topa pawna rosanda mihatpagi case palibasi withdraw tawdrabadi khongjang changsilagani tha sigi taraga mangada lilonggi kaibungda masak khangdaba miyoi singna pharaga kaibung mathak laikai MD Zahir Khan Allies atomba koba miyema fubuda laikidaba madi laikai simaktadigi MD Farid Allies boisa kobun ha amana tamthina furamadiga hospital laikanakiba thaudo osida hairoki khulngakpad asabu thaudang lauriba Periphery Protection Force PPF ki convener TS Roshan bu Senei haibagi mayokta hairok moirangtham laikai maira paibina sinduna hairok part 2 da miyamgi wakat mifam ama phangkre wakat mifam madura saruk yakhibi moirangthem ongbi gambini leimana phongdokibada laikhidraba Zahir Khan sakangnaba singna faraga puralaga hairok da leiba PPF ta sinaramani adubu ma kannana haiduna hospital pukatpada yawkiba PPF ta maral shirakiba siyange Zahir Khan gi misi si nungaitaba phawi hairok miyamna sumaki damak mating pangani thaudo adura hospital da pubada mating pangluba Roshan da miatpagi case pansilibasi lengan athubudu withdraw tabiyu kariguma taraktrabadi khongjang sangsilaga neki makasa tarak poina to papa omana ariba matamgi bom ama phangle Malemgi ani suba lanjaugi matamgi oigani haina thajanaba ariba bom ama Thobal district ki hairok part 3 torel masa lakonda leiba laukhom ama laukhoibigi thabak sathabada ngasi thengnari hairi saurana kg ama rumlumba ariba matamgi bom adu khondongbam sudan koba amagi lokomda leramani pausi tabadigi mari leinaba police ki kangbu laktuna bom adu lokhatkri hairi amaramdana mastekna sinduna numit mangani subna state level science festival pangthokadori Manipur Science and Technology Council mastekna sinduna National Science Day 2024 ga mari leinana numit mangani subna state level science festival lakriba me kundagi hauna takyel pata leidiba mastek complex numit asigi ayuk pung 13 digi hugokadori Indigenous Technology for Big Shit Bharat haiba theme asida pangthokadori state level science festival asida science and mathematics model exhibition competition science short play competition, sport pen competition, declamation contents, science quiz, best science teacher award, best appreciation award, science film show, science behind medical
सोना सिंबसु उटकनी हाइरेना पाउस पली मखा चथरपोना पनम पाउसेगी एडिटोरियल म्याम थमजगे सही अमा हेलब लाल से लुसिननब सिंबियु मणिपुर की येलोमी सिंग असि नोंगमदी खुदोंगथिब कयामुक मायोनब याबिगी ओइथोप लेरकपगुम तौरी मसिगी मरमदि लमदम असिका युमलोनदुना लेरिबा म्यांमार थोक्लिबा इरांग असिना नाकोइनना मणिपुर की डेमोग्राफी द अकायबा पिरकबा नोंग नोंमगी हेलकपना मरम ओइरगा इंग सिंगना लेरंबा लमदम सिंग असिदि लैताफम खंगद्रबा तंगदु लैताद्रबा लमदम अमा ओइरकपा हौरकले हाबिगे म्यांमार की ngasi lenga asina laipadura khundaduna leiriba miyamna piba ithil singaduna maram oiraga mareibak Myanmar thadolaga yumlonaba leibak sangjafam launabagi damak lanjenarakpa sing maru oina Manipur da lepa leitana sangsilakpadagi khanghaudana thokpa ising isaugumna miyoi kayam sangsilakpadagi state asigi ngasigi lengakta asauba saithing pirakli ngasi maklamda masida thokliba lana simak ngasigi India lengangna matam chana lakshindabana maram oiraga मखल मखा क्या की अवाब क्या स्टेट असिदा थोगलपसिंगी मनुंगदा कंगलोन कायना उमंग कोक थोगलगा पॉपी थजिलक लोइदना नौना संगलक मखोइना हाना लेरंबा येलो मिसिंगदा अकायबा पिरकपदा नतना मणिपुर की निंगसिंग थोक्त्रबा मतमदगी लेरकलबा येलो मिसिंगदा अतमदना लंदारक पासिन मरम ओइरगा थोनिंगदबा थाउदोक सिंग थोकपना मरम ओइरगा इंगना सिंगना येलो मिसिंगना खुंदा लेता अदुम लेबा ngamlakta bigi asobu maram sing oirak pasi bungasi India lengangna haksina lawribra natragana lawdribra haibagi asobu wang sing hangna bigi maram sing ohelakli asiguma kyasina maram oiraga India gi awang nongpok state ama oiriba Manipur tangdu leitadaba lamdam ama oiduna tha taragani tu hina lerakli punamak sing asi Manipur pan kiba haukiba lengak singna asoiba kya leikibadagi oirabusu ngasigi state lengangna awaba kya mayu unaduna थेंगनरबा याबा थेंगनबदा इंडिया की सेंटर लेंगाना कोम थोकना खनबदगी रा नत्रगना लमदम सिग येलोमी सिंगबु इंडिया की सिटीजन अमा ओइना खनबगी सांग हंदखरब्रा हाबिगी सिंगनबा लमदम सिग मियामना खनबा हरपगुम तौरी हाबिगे अदुबु हौखिबा ओइरबसु ngasiगी इंडिया लेंगाना म्यांमार ग युमलोनबा लमदम अमा ओइरिबा मणिपुर थेंगनरिबा अवाबा सिंगसिना इंडिया लेंगाक ना कोइनना अकायबा पिरकदौरी हाबिसी ngasiगी इंडिया लेंगाना खंगबगी मतम थेंगमलब्रा खली मरमने कुकी नार्को थियोरी सिंगसिना मखोई गोयबा तोंगान लमदम अमगी मांगलान दु मांगफाउननब सिनबगी पोरम यातपदा अहानबदा मणिपुर अवाब सैथेंग फंगलबसु अनिसुबा अमदि अहुमसुबदा इंडिया सोलकनी हाबिसी ngasiगी इंडिया लेंगाना खंगबसुंगद्र खली अमाबु ओइरो येलोमी ओइरिबा ngasiगी इंडिया की सिटीजन ओइरिबा मणिपुर निंगसिंगबा थोक्त्रबा मतमदगी लेरकलबा मितै सिंगमी तमी सिंगबो ngasiगी India lengana India की सिटीजन अमा ओइबगी इकाय कुमनबा ngakpada nauna sanglakpa kuki narco theory singbu laksindrabadi India lengakta Manipur gi yellow mitay singmi tami singna pendabigi khulaw suodan laurakadra khali maramaduna ngasi Manipur gi lengakna India gi center gi lengakta waraba suwana atabiyama खंगनबा सही अमा हेलब लाना से लोसिननबा अखनबा थौरांग अमगी मखादा मखल मखा क्यागी पांबई सिजनबा सुंगदर खल्ली हैबा पानम पाउक्से की एडिटोरियल म्याम मखाता न थमजरी दुगा हौजकुनदि म्याम पाउक्स मतांग से लोसिनजरगे मस म्याम पुन नौबा अपडेट नमिनसी